ngasi numidang wadamda phongkiba tongan-tonganba pausiasingdagi maruiba headlinesing lakhotjaraga Manipur Circle News ke maikaidagi myamda paudamjari ahanbada Kangla pausiadagi lakhotjage March 15dagi luhongbada ke kakpa thabal chongbana singbasing thingilagani wamana phongdokli mapungweba warol wakhalon manaba apunba wama Kangleipak ki president Morangthem nawba khambana haikhre mitai gi nat ki chanabi Lana Thoram Amadi Luhongbagi Hajing Pota ke kakpa innaba luhongbada thabal chongba babokta paisa thaba amadi ahen basading tawduna paisa sangna phijang khaliba khudingmak March 15 ki matungdagi pangthokpa yararoi karigumba athingba asigi mayokta chatharak labadi leibak miyamga loinana thengnaragani wafam asing asi Manipur Press Club ki Traubu Hall pangthokhiba pawgi mifam amada mahakna phongdokhibani mahakna makha taraduna Wamana paikhalak liba khongthang asi maliamdagi mitai phurup mut khidanaba mitai phurup kanaba khongthang amani hauki basahi mari manga asida mitai singna tawramdaba thabaksing tawsilakpa khudam oina hairabada luhongmagi thoramda ten house ki polam sing sonapung ya koi bada khakta khalamba adu ngasidi sorok phawba khanduna bharat ki chenjau paiba singi mawongda chatharakpa luhongmagi hajing pota ke kakpa inaba asina singba kaya chanabi ama oina tawsilakpa asina inat ke saktam thugailakle amadi ahenba senpham kaya changlakpa asina lairaba lamdam asigi myamdi luhongma matam chana pangthokpa ngamdabana maram oiraga angang masing hantharakpagi phibam kaya oirakle masina lamdam asigi lairaba myoisingda achouba chaitheng ama pire haiki makha taba pau Kangleipak ki mera pausi na phongli KRAU gi kadar singna nisa sizinabani haiba koki naha ahum warakpada ani sire amana sokle KRAU gi finance secretary gi dukan mai thakre kadar khara gi yumsu amanga ta thokan khre mapungweba warol taminase lenga ka suspension of operation su chana riba kuki lal haulup ama oiriba kuki revolutionary army unification KRAU gi kadar singni haina singnaba khulai paiba singna ngarang numidang weram pung manga mina nipurom taba matamda Saparmaina police station gi manung channa Modmung Bazar Mayada Nisa Sizinabani Haiba Koki Naha Ahum Faraba Matungda Warak Watiam Tawbada Koki Naha Ani Laikidre Aduga Naha Amana Mhoina Phubada Sokpadagi Hojik Hospital da Laikanari Hairi Pausi Asina Pangba Paugi Matung Inadi KRAU gi Kangbuni Haiba Kulai Paibalup Asigi Kadar Kharana Phubadagi Laikidraba Koki Naha Ani Yadu Saparmaina Dagi Jangmilan Amadi Kholep Village Dagi Jangmilan Kawi Phubadagi Soklaba Koki Naha Adugi Mamingna Tingbaijam village dagi Homin Thang sahi kuthra taret apokpa denkhai kawi mahakpu ngarang ayuktagi nisa chai haibagi maralda phakibani madugi matungda makhoi bu tamthina nongma chupna phuba saibagi thabak chathaki hairi hojik laikhidraba miyoi ani asigi hakchang lochindana Modbung Bazar da leiba Letpau Hospital da leiri hairi soklaba Homin Thang Dimapur da puduna layengmagi thabak chathari hairi Thaduk asigi pau miyamna tanarakpadagi maikai kyadagi lakpa khoisaunaraba kuki nupa nupi singna Modbung Bazar da mihat asibu yaningdaba phongdoktuna akanba ihau horakhi irang adu laksinaba honabada thodok thophamda Central Force amasung State Police ki kangbu laktuna miyam control tawnaba honakhi nimidang pung tara henba phawbada irang laksinaba honabada awaba oikhi tungda miyam gi ihau adu kansilakpadagi Modbung Bazar mayada leiba KRAU gi Finance Secretary Oibani Haiba Mioi Amagi Dukan Mai Thaduna Manghankhre Miyang Irang adu hena kankhalakpadagi police na control tawnaba honabada awaba oikhi Sarak aduda KRAU gi lanmi kharagi yum kharasu miyamna amangata thokhanki hairi